ꯈꯨꯡꯒꯪ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯁꯦ ꯃꯃꯥ ꯑꯁꯤꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯅꯧꯅ ꯀꯥꯏꯅꯈꯤꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕꯤ ꯃꯃꯥ ꯁꯥꯕ ꯑꯁꯤꯅ ꯃꯆꯥꯅꯤꯄꯥ ꯑꯁꯤꯕꯨ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯌꯥꯝꯅ ꯋꯥꯅ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯌꯣꯜꯂꯨꯔꯒ ꯃꯗꯨꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯆꯥꯎꯅꯕꯒꯤ ꯌꯣꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯁꯅꯥꯊꯣꯏꯕ, ꯏꯃꯥꯅꯦ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯌꯥꯝꯃꯤ꯫ ꯏꯪꯈꯣꯜꯗꯒꯤꯅꯦ ꯄꯣꯠꯆꯩꯁꯨ ꯍꯦꯛꯑꯒ ꯀꯩꯊꯦꯜꯗ ꯍꯣꯔꯦꯟ ꯄꯨꯒꯗꯧꯔꯤꯕꯅꯤꯗꯣ꯫ ꯑꯗꯣ ꯅꯪꯅꯦ ꯍꯌꯦꯡꯗꯒꯤ ꯉꯟꯅ ꯈꯔ ꯍꯧꯒꯠꯅ ꯂꯥꯏꯔꯤꯛꯇꯣ ꯄꯥꯎ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫ ꯏꯃꯥꯅꯅꯦ ꯍꯧꯗꯣꯛꯇ꯭ꯔꯤꯉꯩ ꯍꯧꯒꯠꯇꯦ꯫ ꯁꯦ ꯏꯃꯥꯅꯦ ꯅꯪꯒꯤ ꯆꯥꯅꯕꯒꯤꯅꯦ ꯑꯍꯥꯎꯕ ꯀꯔꯤꯅꯣ ꯑꯃ ꯁꯦꯝꯃꯛꯀꯦꯁꯦ꯫ ꯅꯪꯅꯦ ꯂꯥꯏꯔꯤꯛꯇꯣ ꯄꯥꯊꯣꯛꯂꯨꯔꯣ ꯆꯠꯂꯣ꯫ ꯁ꯭ꯀꯨꯜꯁꯨꯅꯦ ꯆꯠꯀꯗꯧꯔꯤꯕꯅꯤ ꯉꯁꯤꯗꯤ꯫ ꯆꯠꯂꯣ ꯂꯥꯏꯔꯤꯛꯇꯣ ꯄꯥꯊꯣꯛꯂꯨꯔꯣ ꯏꯆꯥꯅꯤꯄꯥꯁꯤꯗꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯅꯦ ꯂꯥꯏꯔꯤꯛ ꯃꯃꯣꯟ ꯆꯪꯅ ꯄꯥꯔꯨꯒꯦ ꯏꯃꯥ꯫ ꯑꯩꯅꯦ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯗꯣꯏꯅꯤ, ꯑꯗꯨꯒꯅꯦ ꯏꯃꯥꯕꯨꯅꯦ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯏꯃꯥ꯫ ꯑꯩꯅꯦ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯂꯨꯔꯒꯦꯀꯣ ꯏꯃꯥ꯫ ꯑꯗꯨꯅꯤꯗꯅ ꯃꯔꯝ ꯃꯣꯛꯄ ꯏꯆꯥꯅꯤꯄꯥ ꯍꯥꯏꯕꯗꯣ꯫ ꯆꯠꯂꯣ ꯏꯃꯥꯅꯦ ꯅꯪꯒꯤ ꯑꯍꯥꯎꯕꯅꯦ ꯀꯔꯤꯅꯣꯃ ꯆꯥꯅꯕ ꯇꯧꯔꯛꯀꯦꯁꯦ꯫ ꯂꯥꯏꯔꯤꯛꯇꯣ ꯃꯃꯣꯟ ꯆꯪꯅ ꯄꯥꯊꯣꯛꯂꯨꯔꯣ꯫ ꯏꯃꯥꯁꯨꯅꯦ ꯀꯩꯊꯦꯜꯒꯤ ꯄꯣꯠꯆꯩ ꯈꯔ ꯍꯦꯛꯎꯒꯗꯧꯔꯤꯕꯅꯤ꯫ ꯆꯠꯂꯣ ꯃꯔꯝ ꯃꯣꯛꯄꯅꯤ, ꯏꯃꯥꯕꯨ ꯋꯥꯍꯟꯒꯅꯨꯀꯣ꯫ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯏꯃꯥ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯏꯆꯥꯅꯅꯦ ꯑꯆꯧꯕ ꯃꯤ ꯑꯣꯏꯕꯗꯣ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈ꯭ꯔꯦ꯫ ꯆꯠꯂꯣ ꯂꯥꯏꯔꯤꯛꯇꯣ ꯃꯃꯣꯟ ꯆꯪꯅ ꯄꯥꯊꯣꯛꯂꯨꯔꯣ ꯏꯆꯥꯁꯤꯗꯤ꯫ ꯃꯔꯝ ꯃꯣꯛꯄꯅꯤꯀꯣ, ꯏꯃꯥꯕꯨ ꯋꯥꯍꯟꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯊꯦꯝ ꯅꯧꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯅ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯃꯃꯥ ꯑꯁꯦ ꯊꯕꯛ ꯁꯨꯕꯗ ꯇꯟꯗꯕ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯌꯣꯛꯀꯗꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯁꯥꯒꯤ ꯏꯪꯈꯣꯜꯗ ꯎꯖꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯀꯩꯊꯦꯜꯗ ꯄꯨꯈꯠꯂꯒ ꯌꯣꯟꯗꯨꯅ ꯃꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯌꯣꯛꯅꯅꯕꯒꯤ ꯍꯣꯠꯅꯔꯝꯃꯤ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯉꯁꯤꯗꯤꯅꯦ ꯑꯁꯤ ꯑꯣꯏꯅ ꯀꯩꯊꯦꯜꯗ ꯍꯦꯛꯇ ꯄꯨꯈꯠꯂꯒ ꯌꯣꯜꯂꯨꯔꯒꯦ, ꯀꯣꯕꯤ ꯈꯔꯒ ꯇꯧꯔꯒ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯃꯃꯥ ꯑꯗꯨꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨꯒ ꯍꯧꯖꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯀꯩꯊꯦꯜꯗ ꯄꯨꯈꯠꯂꯒ ꯌꯣꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯊꯨꯝꯃꯣꯛ ꯑꯗꯨꯗ ꯍꯦꯛꯇꯨꯅ ꯍꯥꯞꯂꯒ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤꯔꯝꯃꯤ꯫ ꯑꯁ ꯁꯨꯃꯥꯡꯁꯤꯅ ꯑꯃ ꯆꯥꯏꯔꯤꯕ ꯀꯔꯤꯅꯣꯅꯦꯍꯦ ꯌꯦꯡꯍꯩꯗ꯭ꯔꯦ꯫ ꯃꯤꯒ ꯂꯥꯛꯑꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯆꯣꯞꯄꯔꯅꯤꯗ ꯇꯧꯔꯤꯁꯦ꯫ ꯁꯨꯝꯖꯤꯠꯇꯨꯅ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯅꯣ? ꯉꯔꯥꯡꯇ ꯁꯤꯠꯂꯝꯕꯅꯤ, ꯁ꯭ꯋꯥꯏꯁꯦ ꯉꯥꯁꯟꯗꯨꯅ ꯊꯝꯃꯝꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦꯅꯦ꯫ ꯁꯤꯃꯨꯛ ꯊꯤꯔꯨ ꯇꯥꯏꯅ ꯇꯧꯔꯤꯁꯦ꯫ ꯏꯊꯟꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦꯍꯦ, ꯋꯥꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ꯫ ꯊꯕꯛ ꯏꯪꯈꯥꯡꯕꯨ ꯁꯨꯒꯗ꯭ꯔꯥ, ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯕ ꯉꯝꯅꯕꯒꯤ ꯍꯣꯠꯅꯒꯗ꯭ꯔꯥ, ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ꯫ ꯁꯨꯃꯥꯡꯁꯤꯡꯗꯅꯦ ꯋꯥꯏ ꯁꯤꯠꯆꯜꯂꯝꯃꯒꯦ, ꯑꯗꯨꯒꯅꯦ ꯏꯆꯥꯅꯤꯄꯥꯒꯤ ꯆꯥꯅꯕꯒꯤꯗꯣ ꯄ꯭ꯔꯞ ꯇꯧꯔꯨꯈꯤꯒꯦ꯫ ꯂꯥꯏꯔꯤꯛꯇꯅꯦ ꯃꯊꯋꯥꯏ ꯈꯔ ꯌꯥꯎꯅꯕꯒꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯍꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯉꯁꯤꯗꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯌꯥꯝ ꯃꯆꯤꯟ ꯊꯤꯅꯣ ꯌꯦꯡꯉꯨ꯫ ꯑꯩꯒꯤ ꯆꯥꯅꯕꯒꯤ ꯑꯍꯥꯎꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯒ ꯁꯨꯝꯖꯤꯠ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯀꯗꯥꯏꯅꯣ? ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯆꯥꯅꯕꯒꯤ ꯄꯨꯔꯛꯀꯅꯤꯅ ꯉꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯐꯥꯗꯣꯛꯑꯝꯃꯦ, ꯑꯗꯨꯒ ꯀꯔꯤꯝꯇꯁꯨ ꯇꯧꯗꯦ, ꯁꯨꯃꯥꯡꯗ ꯁꯨꯝꯖꯤꯠ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯀꯗꯥꯏꯅꯣ ꯅꯪꯅ ꯆꯥꯅꯕꯒꯤ ꯀꯔꯤꯅꯣꯃ ꯑꯍꯥꯎꯕ ꯇꯧꯅꯤ ꯍꯥꯏꯕꯗೋ? ꯑꯩꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯉꯥꯏꯕꯗ ꯂꯥꯏꯔꯤꯛ ꯂꯣꯏꯅ ꯐꯥꯗꯣꯛꯑꯝꯃꯦ, ꯄꯨꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯡꯄꯨꯗꯤ ꯄꯨꯔꯛꯇꯦ ꯇꯧꯏꯕ꯫ ꯀꯗꯥꯏꯅꯣ ꯆꯥꯅꯕꯒꯤꯗꯣ ꯅꯪꯅ ꯍꯥꯏꯕꯗꯣ? ꯁꯨꯝꯖꯤꯠ ꯄꯥꯏꯗꯨꯅ ꯂꯩꯔꯒ ꯑꯩ ꯀꯃꯥꯏꯅ ꯆꯥꯒꯗꯧꯔꯤꯕꯅꯣ? ꯁꯨꯝꯕꯤꯗꯨ ꯊꯝꯃꯣ, ꯆꯥꯅꯕꯒꯤꯗꯣ ꯍꯥꯟꯅ ꯇꯧꯔꯣ꯫ ꯍꯣ ꯏꯃꯥꯅꯅꯦ ꯋꯥꯏꯔꯝꯁꯤꯗ ꯁꯤꯠꯆꯜꯂꯝꯃꯒꯅꯦ ꯅꯪꯒꯤ ꯆꯥꯅꯕꯒꯤꯗꯣ ꯍꯣꯠꯅꯔꯨꯔꯒꯦꯅ ꯇꯧꯕꯅꯤ꯫ ꯍꯣꯏ ꯏꯃꯥꯅꯦ ꯂꯥꯛꯑꯒꯦ, ꯆꯠꯂꯣ꯫ ꯑꯗꯣ ꯁ꯭ꯀꯨꯜꯗꯤ ꯆꯠꯇꯕ ꯌꯥꯗꯦꯍꯦ꯫ ꯅꯪꯒꯤꯅꯦ ꯁ꯭ꯀꯨꯜ ꯆꯠꯇꯅꯕꯒꯤ ꯇꯧꯕꯗꯣ ꯏꯃꯥꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯏꯃꯥꯅꯦ ꯅꯪꯒꯤ ꯍꯥꯎꯅꯕꯒꯤ ꯀꯔꯤꯅꯣ ꯇꯧꯔꯛꯀꯦ, ꯆꯠꯂꯣ꯫ ꯅꯪꯅꯦ ꯁ꯭ꯀꯨꯜ ꯂꯣꯏꯁꯜꯂꯝꯂꯣ, ꯑꯗꯨꯒ ꯁ꯭ꯀꯨꯜꯗ ꯆꯠꯅꯕꯒꯤ ꯀꯣ꯫ ꯑꯁꯨꯝꯅ ꯃꯃꯥ ꯑꯗꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯊꯦꯝ ꯅꯧꯗꯨꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯅꯕꯒꯤ, ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯅꯕꯒꯤ ꯃꯃꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯆꯥꯛꯈꯨꯝꯗ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒꯤ ꯍꯥꯎꯅꯕꯒꯤ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ, ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯗꯨꯕꯨ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯃꯆꯥꯅꯤꯄꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯔꯝ ꯃꯣꯛꯄ, ꯃꯃꯥꯅ ꯍꯥꯏꯔꯤꯉꯩꯒꯤ ꯏꯟꯕ, ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯃꯄꯨꯛꯆꯦꯜ ꯐꯕ ꯃꯆꯥꯅꯤꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯑꯣꯏꯕꯅꯤ ꯏꯃꯥ, ꯑꯩꯅ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯆꯥꯛ ꯆꯥꯊꯣꯛꯂꯒꯅꯤ ꯁ꯭ꯀꯨꯜ ꯄ꯭ꯔꯞ ꯆꯠꯂꯨꯔꯅꯤ ꯏꯃꯥ꯫ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯆꯥꯎꯔꯒ ꯏꯃꯥꯕꯨꯅꯦ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯂꯨꯅ ꯆꯥꯟꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯏꯃꯥ꯫ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯧꯔꯤꯕꯅꯤ꯫ ꯀꯩꯊꯦꯜꯗꯒꯅꯦ ꯄꯣꯠꯆꯩꯒ ꯑꯃꯠꯇ ꯌꯣꯜꯍꯜꯂꯣꯏ, ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ ꯏꯃꯥ, ꯑꯃꯠꯇ ꯋꯥꯍꯜꯂꯣꯏ ꯏꯃꯥ꯫ ꯑꯑꯣꯏꯕꯔꯅꯦ ꯏꯆꯥꯅꯤꯄꯥꯗꯨꯅꯅꯦ ꯍꯥꯏꯔꯤꯉꯩ ꯄꯦꯜꯂꯦ ꯏꯆꯥꯁꯤꯗꯤ꯫ ꯏꯆꯥꯅꯅꯦ ꯍꯥꯏꯔꯤꯕꯗꯣ ꯇꯥꯕꯗ ꯏꯃꯥꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯏꯃꯥꯒꯤꯗꯤꯅꯦ ꯅꯪ ꯅꯠꯇꯅ ꯑꯇꯩ ꯑꯅꯤꯁꯨꯕꯁꯨ ꯅꯠꯇꯦꯗꯣ, ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯊꯋꯥꯏ ꯌꯥꯎꯕ ꯃꯤ ꯈꯟꯅꯕ ꯌꯥꯗꯦꯀꯣ ꯁ꯭ꯀꯨꯜꯗ꯫
ꯁ꯭ꯀꯨꯜꯗꯣ ꯆꯠꯂꯨꯔꯒ ꯂꯥꯏꯔꯤꯛꯇꯣ ꯇꯝꯃꯒ ꯇꯨꯃꯤꯟꯅ ꯍꯜꯂꯛꯀꯗꯕꯅꯤ ꯈꯟꯅ ꯆꯩꯅꯗꯅ ꯐꯨꯅꯅ ꯇꯧꯕ ꯌꯥꯗꯦ ꯅꯍꯥꯟꯁꯨ ꯀꯅꯥꯒꯅꯣ ꯅꯃꯥꯟꯅꯕꯒ ꯑꯃ ꯐꯨꯅꯩ ꯍꯥꯏꯕꯗꯣ ꯌꯥꯎꯔꯨꯅꯨꯀೋ ꯈꯟꯅꯕ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤ ꯄꯥꯡꯒꯜ ꯁꯣꯜꯂꯤ ꯏꯃꯥꯗꯤꯅꯦ ꯅꯪꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯄ ꯉꯝꯃꯣꯏꯍꯦ ꯈꯪꯉꯕ꯭ꯔꯥ ꯅꯄꯥꯗꯣ ꯂꯩꯇꯕꯅꯤꯅ ꯅꯪꯗꯤꯅꯦ ꯏꯪꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯁ꯭ꯀꯨꯜꯗꯣ ꯆꯠꯀꯗꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯃꯤ ꯈꯟꯅꯕ ꯌꯥꯗꯦꯀோ खनरुई इमा मोइने हेक्ता हौरी अदो साउनिना इस्तु हेक्ता खनदगी तौबा अदो इमाना खननु हाइबनिना हयेंदी खनररोई इमा अदुनिदना खनबा यादे ज्ञान ताने स्कूल चलगा हलकदबनी मीनने खनबा हौरबसु ओनसिंदुना खक खनरुनु मानरुनु अफबा मिगा तिनवो लमहेनबा मिगा खक तिनरुनु खंगबरा साक्तो साथोकलगा स्कूल दो सनबगी तौरोई सासिदी असुमना हारिबी ममा साबा अदुना मसानिपा अदो स्कूल द खना सैनना तौनु हाइदुना पिकलीबा मसानिपा अदो ममा अमा ओइबगी नुशीबा प्रेम ग लोइनना मसानिपा अदुबु थेमलमी असम तौदुना हारिबा मसानिपा अदो साउरगले मसानिपा अदो साउरगदुना लाइक लाइसु मतिक चाना हैरदुना असोबा मी अमा ओइररे इबुंगो ऑफिस तपगी मतम यौरबरन हे चलो इसादी को फौसिकनु को लाइदिन खुरमदना निंगिंजनने सतलो इमादिने ओंथोकना नुसा थीखरे नोइना गाड़ी मसादा चटपसे तबना इंगना थौको हौजिकान गाड़ी खुथौसिगने इमादि मिहुन थौंगा याउदिन हे लाइदा कना खुरमुको चलो नको फौसिकनु ऑफिस तने चलगने ज्ञान तान थबकतो सुना मिथोइ मियनमा ओइना बि होनागदबनिको चलो इसासिदी होइमा एने ऑफिस तपि मतम थेंकरी अदो इमा सेक्शनल लेरमुको आई ऑफिस तलुखिगी होई अईगिदमक्तदी करी सुनुसा थिरुनुदा नंगिनी माना वारिबसे अस्ति हायरगा मसानिपादो ऑफिस चटपगिदमक्ता थोखिरमी मतम खरनी लेर मतुंगदा हारिबा मसानिपा असिना मा खंगनाजबा नुपी अमा युम अदुदा मौ ओइना पुरक्लमी हारिबा मसानिपा असिगी मागी मौ असे थबक सुनिंगदबी मने मकु सेवा तौनिंगदबी निहाक संगबदा मोबाइल पाइदुन ओत्तुना लेबी अदुगुम मवंगी मवोइरमी मवोइसे पुक्सिल यामना फत्तबी ओइदबा क्या ngang अदुगुम मवंगी मवोइरमी निपा से मागी नुपी असना असुंबलम चचले हाइबसे मस्तिगी मरमदा तसेंग नुपा से करिमता खंगमदे मागी निपादि ममांगदना यामना फबा साबा अदुगा मनुंगदना मने मकुबु यामना ओटपा अदुगुम मवंगी मवोइरमी तमो अदो होरेन हलकपतनी अइना हाइबा अहावबा फोटो लेरउको अयाम सानिंगियाबा को हुईने लेरकिनी इमा तारबदी ngang इमाने अदुगुम्बा सा nga थोंबसे यादबनी को अदो अइना तुमिना होरेन दुम लेबिरके अदो नंग इमा दो सेक्शन सनोको इमा से अइगिदी थवाइनी नंग खंगदबनी इमा वाहनबा यादे मतम साना अइना हिदाक लेना पिरकपदो नंग पिजगदबनी को फरे अदो नंग नखरा फजने सेवा तौगदबनी कइनो हे करिगी सेवा तौरोइदोइनो हे सिबु वाने नंग इबा ngang सा दौना अइनने इमा दौना लुना साना तौरिबनी करिनो खंदी असिबो मुक ताक्तना सानी होइनी तौदी हाइबा नते तौई अदो कई हाइनी इमा से अइगिदी थवाइनी इमा याउद्रबदी कई ओइनी हाइबा ngamdeko इमाना इबु यामना वाना साउनो योलपनी मी अमा ओइना होनबदा इमा से याम वाखरबनी अदुनने नंग इमा से सेक्शन सिनगदबनी को असि हाइरमलगा हाइरिबनी पा दो ऑफिस चटपगी दमगदा थोकेरमी ताकपा हिखरबनी ममा से तौनस नुंशीखरे नोंमा फाउ एंगोंदा असुमदने नुंशीरमोइने ममा से हेक तौबा ममा यंगसनिंखिद्रे कईदबु ऐसे युमसिगा थंबा मिनाइगा सब हेमानी हनुबिसे येंगनबगी इहे इंखोलिना तौरिसिनने मौसिना नोंमता चतना येंगदबनिनने नापेने ओमेने तौरिसे हाना दौना पांगनसु थोक्त्रबनिनने योट अमा पाइना तौबा ngamसिलक्त्रे करिनोने तौरिबा मोंग मतौसिबो इंखोल्स नापी ngata ngaikre अइना हाना कलिंगाइददी लंगट्रिक लंगिमी इंखोलसे पोसई सिंगसे लोइन लेबाक मखा ताना तिन हलिने तौरिसे नि तौरिसने थबकने सुरिसने इमुंगिने वाइरम खरा सेट कोली खरा फेंग तौबदा दुम लेरिने अतोपा थबैं खांगसे सुबा अमत्ता ngamदे तौरिबा हायुरगने फत्तबा तानी मनेंबोक फत्तबी हाइबदौ nganganbi हाइबदा तानीना nganग्रबनिने तौरिसे अखोइना सुरकपगा ओंथोंग लापना खरे येंगुन हे खामिन सिंबिसे लोइना लेबाक ताना पटलिने असी तसु हेक्सनदीने मुंदना तौरिसे धोपगी मौनीदको nganguरगा इसे फत्तबा तानीने अइना हाना युम पुरकपगा थोंगना लापना खरे
asiga khara nganguradine sauduna satkhini kidana nangjadrabani he magi matausiga ibungo da mutamsala khanarani aina hona khanbada simu hek taine hai bema ibema amtang thoruni ima bu nangda wam tang haige se ima ne khamine simbi khara heksale si lawsaluni khamina simbi se ima de thongna saning khre de he kauri masigi hanubi se thongna sakta nung si gidre he ngaktang wari sana ba se ka chokot kauradana yumda ngaktang gyan tan wari sana phangde ba ima paisa do ikon tharake na ko thamo hanubi se kauri masi hanubi se ko ge si gradi wari sangada bani ite nautene santi da nunga aina ne pan ga ba mi kauri de mi khongthang phundingi mathau mo suninga leta dona kari mu tawrano khangde o kari tawrage koi koi du bo ngaktang phamnane yumga wari sana pawau sangde kari tawrage ma kai shum thoidok pawari nate da imana ne ingkhol degi khamena simbi myam do patli na khara heksalakpani ado se horen khamena simbi do tawrane moro atek pado soiraga ne mahi do morok sana to ni mali saning khrebo na ayai bado ibuna na lerek pado le hobani ado khara thaksalaga ne to ni thina hauna thongu se yenam ngado khara yam yeksalaga khangdi ni ngasi di khamena simbi si ubado onthongna saning khre makhada mayama pattuna le hore nang sukar heksaluni nangbu sangadi as sangadi kaina kadai degi sangi nangi thabai khang mayam honabada imungi honabada karam kanda sangi aibu aibu yumasigi minai ga sap mani ngaktang bu phau pham ba sangdi aba hek tawni asi tawramu hek tawni asigila asuramu se mayam simen ba honabada ne ai phambaga sangjandri aba kari thuina ngangja saino kari gino nang duk satina sauri du bo tawhidi ni he yumgi mau haibasidi ingna singna ngang batam nakhaya do kar chikna ngang ganu ni he tawhidi ni nang buwa hoi iman soi khraba kaino se khamini simbi se pusalo aduga ne hinjang do si se wina thongo nga ebra thaga ibungo su yamna pambani nga do phajana makudo singna samthoga ne khamini simbi se ga taw thongo ko salo pusangro saunu asumna mamau nupi aduna manembok nu saning ba hinjang ado thong labagi tungda asumna hairami saro imagi apamba khamene simbi de thong bani nga yai baga ihe ibe mangasi thabama soirin hi ngasi sagon se natran hi ima dine sagon se numite nga sa dini ahalo iselak na bara tawri bara kaino din bar khangdrin hi mai phema hinjang se miyam thongjelure kaino to godor sibo ima dine sagon se nga sa di nang su khangi bana tre karino karim ta hairak sibo nang bo asuk kui bana yum mase lerek pada sagon se mi nga sa de khangi banang bu hairak tri kaigino as adu mayam do kana nga na sat pangam doino da karino khangdi hi sagon se noida kadorage nga sa raga nga sa loi mangan dai na su yam ba hinjang se saro sangon se nai na wan mu hinjang sing loi mangan dai ba nga sai na su hai hoda ei su ningsing haudre ado kaido sige ngasi dum saro thonga banina kari kana ba sangon se na mu hendana sai dum sa loi duga mamon ta singo kari nga helaga lai phangada ba sunata ba siga kari kana ba da saro hinjang thonga banina ihena khoni be manang bua sa da ko buni nungai ti ado ima sa ra gane nang moi nang sti khara helo dana ibema as on thok pani da kuma sigi hanubi se sa ron hi ima nang bua hen ba hen da ba to khro nga si khak he si sa ra kai dawrage mathang hapta de helo asumna manembok du da thina ngang na seiduna nga thong ba do pizarami wai dum sangi kanade ngas magin sangse kai da bu hawdino sai aina online da kisten bado aw bado adu han saru ki kana pote ma sonda sari ni sarak si nga saru ki mai pe ma sangon se ne nga sa bado nga ngadi mado khangadi si de tawse tuminna ne rumda pusalaga tuminne sawrage masidi kana de ma sonda sari ni siga hanu bisi sari ni siga ne sum tuminna pusala saru ki so am saninga dabu ima nang saro nga do kaido pono da mathang hapta de helaga lore ko khangdana sabni kaisu kaidi aisune thabam khak selei amtang chalu ki ke asi hairam laga mawa do tumna magi room da laktuna mana huran duna losinduna thamliba sa thongba do haiba magi room adu da pusinduna tuminna mathantana saduna lerami manembok aduna sangol seni nga sabado kauduna sarbasu madi sarunu imu manung
ꯇꯔꯨ ꯇꯅꯥꯅ ꯋꯥꯏꯔꯝ ꯇꯩꯊꯣꯛꯇꯨꯅ ꯊꯝꯃꯨ ꯍꯥꯏꯕ ꯋꯥꯗꯣ ꯃꯧ ꯑꯗꯨꯅ ꯏꯜꯂꯝꯗꯦ ꯑꯣꯟꯅ ꯇꯩꯅꯕꯗ ꯌꯨꯝ ꯑꯗꯨꯗ ꯁꯥ ꯊꯣꯡꯕ ꯑꯗꯣ ꯆꯥꯔꯝꯃꯤ꯫ ꯅꯪꯕꯨ ꯏꯃꯥꯒꯤ ꯍꯤꯗꯥꯛꯇꯣ ꯃꯇꯝ ꯆꯥꯅ ꯄꯤꯖꯔꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯗꯣ ꯅꯥꯕ ꯌꯥꯗꯦꯀꯣ, ꯍꯤꯗꯥꯛꯇꯣ ꯃꯇꯝ ꯆꯥꯅ ꯗꯣꯛꯇꯔꯅ ꯄꯤꯖꯗ꯭ꯔꯕꯗꯤꯅꯦ ꯃꯁꯥꯗꯣ ꯀꯟꯈꯠꯂꯨꯏ ꯍꯥꯏꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯅꯤ, ꯑꯗꯨꯅ ꯗꯣꯛꯇꯔꯒ ꯇꯥꯟꯅꯔꯒ ꯍꯤꯗꯥꯛꯁꯤꯡꯗꯣ ꯑꯩꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯅꯪꯅ ꯃꯗꯣ ꯁꯣꯏꯕ ꯌꯥꯗꯦꯀꯣ, ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯏꯃꯥꯗꯅꯤ ꯃꯇꯝ ꯆꯥꯅ ꯍꯤꯗꯥꯛ ꯄꯤꯖꯧ, ꯏꯃꯥ ꯅꯥꯕ ꯌꯥꯗꯦ꯫ ꯍꯣꯏꯍꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯪꯁꯤꯅ ꯄꯉꯥꯡꯇ ꯍꯦꯛ ꯉꯥꯡꯉꯤ, ꯄꯤꯖꯔꯤꯕꯅꯤ, ꯊꯥꯖꯗ꯭ꯔꯒ ꯏꯃꯥꯗ ꯍꯪꯉꯨ ꯆꯠꯂꯣ, ꯀꯔꯤꯒꯤ ꯑꯩꯁꯨ ꯄꯤꯖꯔꯣꯏꯗꯣꯏꯕꯅꯣ, ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯉꯥꯡꯉꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ꯫ ꯍꯣꯏꯗ ꯑꯩꯁꯨ ꯈꯪꯉꯤꯗ, ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯏꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯩ ꯍꯥꯏꯕꯁꯦ, ꯑꯗꯣ ꯏꯃꯥꯅ ꯆꯥꯅꯤꯡꯕꯗꯣ ꯍꯤꯟꯖꯥꯡꯗꯣ ꯊꯣꯡꯗ꯭ꯔꯤꯉꯩꯗꯅꯦ ꯍꯪꯉꯒ ꯊꯣꯡꯁꯤꯀꯣ, ꯏꯃꯥꯁꯦ ꯀꯟꯅꯕꯒꯤ ꯋꯥꯏꯅꯤꯖꯪꯅ ꯍꯣꯠꯅꯒꯗꯕꯅꯤ, ꯉꯝꯃꯤ ꯃꯈꯩ ꯅꯪꯁꯨ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ, ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯌꯦꯡ ꯅꯪꯒꯤ ꯅꯆꯥ ꯅꯁꯨꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯃꯗꯣ ꯐꯪꯒꯗꯧꯔꯤꯕꯅꯤ, ꯃꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯇꯥꯛꯂꯛꯄꯅꯤ, ꯏꯃꯥꯁꯦ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯔꯕꯅꯤ, ꯅꯪꯅꯅꯦ ꯃꯥꯕꯨ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯋꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯄꯥ ꯑꯗꯣ ꯑꯣꯐꯤꯁꯀꯤꯗꯃꯛꯇ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯦꯛ ꯇꯧꯅꯤ ꯃꯃꯥꯁꯤ ꯌꯦꯡꯉꯨ, ꯍꯦꯛ ꯇꯧꯅꯤ ꯃꯃꯥꯁꯤ ꯌꯦꯡꯉꯨ, ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯔ ꯃꯧꯔ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ, ꯎꯖꯅꯤꯡꯗ꯭ꯔꯦ ꯇꯥꯖꯅꯤꯡꯗ꯭ꯔꯦ, ꯃꯃꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯄ꯭ꯔꯦꯝꯁꯤ ꯎꯕꯗ ꯑꯣꯛꯑꯦ, ꯀꯔꯤꯅꯣ ꯈꯪꯗꯦꯅꯤ, ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯃꯃꯥꯁꯦ ꯍꯦꯛꯇ ꯁꯦꯟꯅꯕ ꯍꯦꯛꯇ ꯁꯦꯟꯅꯍꯟꯕ, ꯑꯩꯁꯤꯕꯨ ꯃꯣꯏ ꯃꯃꯥꯁꯦ ꯌꯥꯝꯅ ꯒ꯭ꯔꯣ ꯒ꯭ꯔꯣ ꯑꯣꯠꯄꯤ ꯃꯧ ꯐꯠꯇꯕꯤ ꯀꯥꯏꯅ ꯗꯨꯒꯔ ꯈꯜꯂꯨꯔꯕ ꯈꯪꯗꯦꯕ꯫ ꯑꯁꯨꯝꯅ ꯃꯧ ꯑꯗꯣ ꯃꯃꯥ ꯑꯗꯣ ꯌꯦꯡꯁꯜꯂꯨ ꯍꯥꯏꯕꯗꯨꯒ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯧ ꯑꯗꯣ꯫ ꯃꯇꯝ ꯈꯔꯅꯤ ꯂꯩꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕꯤ ꯃꯃꯥ ꯑꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯧ ꯑꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯐꯕ ꯁꯥꯁꯤꯟꯅꯔꯒ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯂꯩꯗꯨꯅ ꯊꯝꯂꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯣ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥ ꯑꯗꯨꯗ ꯃꯇꯝ ꯆꯥꯅ ꯄꯤꯖꯔꯝꯗꯕ ꯃꯔꯝꯅ ꯃꯃꯥ ꯑꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯇꯨꯅ ꯃꯃꯥ ꯑꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯂꯝꯗꯦ꯫ ꯃꯃꯥ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯊꯣꯛꯂꯒ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯃꯨꯛꯇꯪ ꯊꯣꯔꯛꯎꯅꯦ, ꯍꯛꯆꯥꯡꯁꯦ ꯀꯌా ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯪꯕꯨ, ꯑꯃꯨꯛꯇꯪ ꯊꯣꯔꯛꯎꯅꯦ꯫ ꯑꯁ ꯀꯧꯔꯦꯅꯦ ꯃꯁꯤ ꯍꯅꯨꯕꯤꯁꯦ, ꯑꯣꯟꯊꯣꯛꯅ ꯁꯛꯇꯥꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗꯀꯣ, ꯀꯩ ꯑꯃꯨꯛ ꯇꯧꯔꯒꯦ? ꯀꯧꯋꯦ ꯀꯧꯔꯗꯅ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯒꯅꯦ ꯀꯧꯕꯒꯤ ꯍꯩꯅꯕꯤꯗꯣ ꯊꯥꯗꯣꯛꯂꯣꯅꯦ ꯍꯅꯨꯕꯤ, ꯑꯣꯟꯊꯣꯛꯅ ꯈꯣꯏꯗꯧ ꯂꯪꯈꯠꯈ꯭ꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗꯦ, ꯁꯥꯟꯇꯤꯗ ꯐꯝꯕ ꯐꯪꯗꯦ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯣ? ꯀꯧꯔꯅ ꯂꯩꯀꯥꯏ ꯁꯅꯥ ꯁꯟꯒꯩ ꯀꯩꯗꯧꯔꯒꯦ? ꯑꯕꯨꯡꯉꯣꯗꯅꯦ ꯍꯤꯗꯥꯛ ꯈꯔ ꯂꯩꯔꯧꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯨ, ꯍꯛꯆꯥꯡꯁꯦ ꯀꯌా ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯪꯕꯨ, ꯀꯨꯏꯔꯦ ꯍꯤꯗꯥꯛꯁꯨ ꯆꯥꯗꯕ, ꯀꯩꯗꯧꯔꯕꯅꯣ ꯃꯥꯁꯨ ꯍꯥꯟꯅꯗꯧꯅ ꯍꯤꯗꯥꯛꯀ ꯂꯩꯔꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ, ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ, ꯅꯨꯡꯗ ꯏꯪꯕꯗꯧꯅ ꯇꯧꯔꯤꯅꯦ, ꯏꯁꯤꯡꯗꯣ ꯈꯔ ꯁꯥꯍꯜꯂꯛꯀꯦꯔꯥ, ꯈꯣꯡꯁꯦ ꯈꯔ ꯑꯣꯝꯒꯦ, ꯃꯣꯟꯖꯥꯗꯣ ꯑꯝꯇꯪ ꯄꯨꯔꯛꯎ, ꯈꯣꯡꯁꯦ ꯈꯔ ꯎꯞꯁꯜꯂꯨꯅꯦ, ꯅꯣꯟꯊꯕꯁꯦ ꯉꯝꯗꯦꯅꯦ, ꯀꯣꯛꯁꯦ ꯉꯥꯎꯏꯅꯦ ꯅꯪꯕꯨ꯫ ꯉꯥꯎꯅꯤ ꯀꯣꯛꯀꯗꯣ ꯉꯥꯎꯅꯤ, ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯜꯂꯤꯕꯅꯤ, ꯉꯥꯎ ꯇꯥꯕꯅꯤ, ꯀꯔꯤ ꯀꯥꯟꯅꯕꯗ ꯍꯤꯗꯥꯛ ꯆꯥꯅ ꯁꯤꯔꯝꯗꯥꯏ ꯌꯧꯔꯁꯤꯒ ꯄꯩꯁꯥ ꯇꯤꯡꯅꯕ ꯍꯥꯏꯅ ꯅꯆꯥꯅꯤꯄꯥꯗꯣ ꯑꯣꯠꯂꯤꯅꯣ? ꯅꯪꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯍꯣꯠꯅꯕꯗ ꯅꯆꯥꯅꯤꯄꯥꯗꯣ ꯋꯥꯔꯦ, ꯀꯣꯛꯍꯦ ꯁꯤꯈ꯭ꯔꯒ ꯂꯣꯏꯁꯤꯒ, ꯀꯩ ꯀꯥꯟꯅꯕꯗ ꯑꯩ ꯑꯣꯏꯗꯣꯏꯅꯤ ꯍꯤꯗꯥꯛꯀ ꯆꯥꯔꯣꯏ, ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯍꯤꯡꯉꯒꯗꯧꯗꯣꯏꯅꯣ? ꯃꯤꯠ ꯅꯥ ꯎꯁꯤꯜꯂꯛꯇ꯭ꯔꯀꯥꯟꯗ ꯃꯤꯉꯣꯟꯗ ꯌꯦꯠꯇꯩ ꯁꯔꯨꯛꯄꯨꯗꯤ ꯌꯥꯡꯅ ꯁꯤꯈ꯭ꯔꯣ, ꯏꯇꯤꯅꯥꯎꯁꯦ ꯅꯨꯡꯉꯥꯏꯅꯅꯤ ꯑꯝꯇꯪ ꯂꯩꯍꯧꯔꯒꯦ, ꯅꯪꯒꯤ ꯁꯦꯕꯥ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯋꯥꯔꯦ, ꯌꯨꯝꯒ ꯑꯝꯇ ꯆꯠꯄ ꯐꯪꯗ꯭ꯔꯦ, ꯌꯨꯝꯁꯤꯒ ꯅꯨꯡꯉꯥꯏꯅ ꯃꯧ ꯑꯣꯏꯅ ꯂꯥꯛꯆꯒꯦꯅ ꯇꯧꯔꯒ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯩꯗꯤ, ꯑꯩ ꯑꯣꯏꯔꯗꯤꯅꯦ ꯍꯤꯗꯥꯛ ꯂꯩꯌꯨꯒ ꯍꯥꯏꯔꯣꯏ, ꯀꯔꯤ ꯀꯥꯟꯅꯗꯕꯗ, ꯃꯤ ꯑꯣꯠꯅ ꯂꯩꯗꯩ ꯁꯔꯨꯛꯄꯨꯗꯤ ꯌꯥꯡꯅ ꯀꯣꯛ ꯁꯤꯈꯤꯅꯤꯡꯗꯦ, ꯂꯥꯏꯗ ꯈꯨꯔꯨꯝꯃꯣ ꯈꯔ ꯌꯥꯡꯅ ꯂꯧꯁꯤꯟꯅꯕꯒꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯋꯥꯏ ꯁꯪꯉꯦꯗꯅ, ꯅꯪꯅ ꯌꯦꯡꯕ ꯍꯣꯠꯅꯕꯗꯅꯦ ꯅꯆꯥꯅꯤꯄꯥꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯒ ꯁꯪꯗ꯭ꯔꯦ ꯈꯪꯉꯕ꯭ꯔꯣ? ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥ ꯃꯌꯥꯝꯗꯨꯕꯨ, ꯏꯃꯥꯗꯤ ꯚꯥꯞ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦꯅꯦꯍꯦ, ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ, ꯏꯁꯤꯡ ꯈꯛꯇꯪ ꯁꯥꯍꯜꯂꯛꯑꯣ ꯍꯥꯏꯕꯁꯤꯒ ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯐꯔꯦ ꯇꯣꯛꯑꯣ, ꯏꯃꯥꯅꯦ ꯏꯁꯤꯡ ꯑꯁꯥꯕꯒ ꯂꯧꯔꯔꯣꯏ, ꯃꯣꯟꯖꯥꯗꯣ ꯑꯝꯇ ꯄꯨꯔꯝꯃꯨ, ꯈꯣꯡꯁꯦ ꯈꯔ ꯎꯞꯁꯤꯜꯂꯨꯅꯦꯍꯦ, ꯍꯤꯗꯥꯛꯇꯣ ꯂꯩꯔꯨꯔꯅꯨꯗ ꯏꯃꯥꯅꯅꯦ ꯑꯁꯨꯝ ꯍꯥꯏꯕꯅꯤꯗ, ꯑꯗꯨꯝꯅꯅꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ, ꯑꯗꯨꯗꯤꯅꯦ ꯌꯨꯝꯁꯦ ꯏꯪꯅ ꯃꯔꯥ ꯇꯞꯅ ꯄꯥꯟꯒꯅꯤꯌꯦ, ꯍꯦꯛ ꯇꯧꯔꯤ ꯍꯤꯗꯥꯛ ꯆꯥꯔ ꯀꯩꯗꯧꯗꯣꯏꯅꯣ, ꯍꯧꯖꯤꯛꯄꯨ ꯆꯍꯤ ꯌꯧꯔꯒ, ꯁꯔꯒꯒꯤ ꯇꯤꯀꯦꯠ ꯀꯛꯄ ꯃꯇꯝ ꯌꯧꯔꯕꯅꯤ, ꯀꯔꯤ ꯀꯥꯟꯅꯗ ꯍꯤꯡꯅꯤꯡꯉꯤꯅꯣ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ, ꯀꯥꯟꯅꯗꯦ, ꯍꯤꯗꯥꯛꯀ ꯆꯥꯔꯨꯅꯨ, ꯍꯤꯗꯥꯛ ꯆꯥꯔꯒꯅꯦ ꯄꯩꯁꯥ ꯇꯤꯡꯅ ꯄꯣꯅꯤ, ꯅꯆꯥꯅꯤꯄꯥꯗꯣ ꯋꯥꯅ ꯄꯣꯅꯤ, ꯈꯔ ꯌꯥꯡꯅ ꯁꯤꯅ ꯏꯃꯧ ꯏꯆꯥꯁꯤꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯒꯦ ꯍꯥꯏꯗꯤ ꯈꯜꯍꯟꯗꯅ ꯍꯤꯡꯅ ꯃꯤꯉꯣꯟꯗ ꯑꯣꯠꯅ ꯂꯩꯒꯦ ꯍꯥꯏ,
ꯀꯔꯝꯕ ꯍꯅꯨꯕꯤ ꯇꯥꯏꯞꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯆꯥꯔꯨꯅꯨ ꯍꯤꯗꯥꯛꯀꯗꯣ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯅꯨꯕꯤ ꯃꯣꯟꯖꯥꯗꯣ ꯄꯨꯔꯛꯀꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯨ ꯑꯁꯨꯝꯅ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯊꯤꯅ ꯉꯥꯡꯅ ꯆꯩꯕ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯃꯃꯥ ꯑꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯥꯅ ꯈꯜꯂꯨꯕꯒ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯈꯜꯂꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯎꯕꯗ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯍꯅꯨꯄꯤ ꯑꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯍꯤꯗꯥꯛ ꯄꯤꯖꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯍꯣꯏꯗꯤ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕꯤ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯍꯅꯨꯕꯤ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯝꯃꯤ ꯃꯃꯧ ꯑꯗꯨꯅꯁꯨ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯦ ꯃꯆꯥꯅꯤꯄꯥ ꯑꯗꯨꯁꯨ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯕꯥ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯃꯃꯥ ꯑꯗꯣ ꯌꯦꯡꯕ ꯁꯪꯉꯝꯗꯦ ꯅꯣꯡꯃ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯃꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯕ ꯑꯗꯣ ꯎꯕꯗ ꯃꯃꯥ ꯑꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯆꯥꯅꯤꯄꯥ ꯑꯁꯤ ꯈꯪꯉꯝꯃꯤ ꯃꯆꯥꯅꯤꯄꯥ ꯑꯁꯤꯅ ꯃꯃꯥ ꯑꯗꯨꯗ ꯃꯁꯥ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯉꯝꯗꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ ꯈꯪꯗꯦꯅꯦ ꯅꯪꯕꯨ ꯍꯥꯟꯅꯗꯧꯅ ꯍꯤꯗꯥꯛ ꯆꯥꯕꯁꯨ ꯆꯥꯗ꯭ꯔꯕꯅꯤꯅꯅꯦ ꯍꯛꯆꯥꯡꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯪꯕꯨ ꯅꯨꯡꯗꯅꯤ ꯏꯪꯕꯗꯧꯅ ꯇꯧꯏꯅꯦ ꯑꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯤ ꯋꯥꯅꯣ ꯏꯃꯥꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩꯅ ꯂꯂꯤꯇꯥꯗ ꯍꯤꯗꯥꯛ ꯂꯩꯗꯨꯅ 이마부 마tam 싸나 피자우 doktor가 तानरगा हिदाकसनु लौदुना थमलिबनी करिनु हारिसिबो इमादमा हिदाक पिजद्रो अइंगोंददि माना पिजेयेनु खुमिदुगा हे नाखो नाखो नंगी वादो सोइनारे इमानने काउना सादब्रा किनोमा तो इमादि पी मानेदा नाखो नाखो असिगिदमक्तने खनरुनु इमा कैसु तौरोइनि नंबो हक्सांगसे खरा नुंगाइतबनी फरे फरे हिदाकतो नंगना लेना पुरकले हाइरबनिनने इमा सारगे अदुगा मराइना दुम फजरनिदा अदुगिदमक्तने ललितादा हिदाक पिजदे इमाना सुमना पाउतमेना अमु खननुको नंबो इमाने खनबसे पामदेनी खननुको बुंगो करी खनबनो इमा खनदबा यादबनी अइना हंजिन हंजिन सोइनेना हिदाकतो पिजवइना ऑफिस पे खुदिंगी मांगोंदा हाइरिबनी अइना इमाबो अनसिनदुना येंगबसु ngamde तौरिबा खंगनी मांगसिदि मसिन थीबगी है बुंगो खननु खननु इमागिदमक्तने नखोय अनि खनबा यादे युमसे कायबे यादबनिको कैसु तौरि नंबो हक्सांगसे खरा नुंगाइतबनी हिदाकतो मतम साना साब हौरगा दुम फजरखरनी कदाय कदाय पोरगलोसो हिदाकतो इमा सारगे खननु खननु करिनु इमाना कंखलिदुबो फुकुइबसे माना हिदाक पिजे पिजेना एंगोंदा हाइरगा मसिन थीदुनि इमाबु मतम साना हिदाक पिजदबदि ngasi इमा मसा ngamdribani खंगनी मांगसिदि करिगिनो माना असुकुइबसे एंगोंदा ओइदबा ngang इमा मतम साना हिदाक पिजेना खुमलिबा करिगिनो खंगनिमा इहे मस्ति अंगांगसिदि खनबा ओंथोंना पामखरे इमाना हाइरिबसनि अइना सुमना हायना तमगनु ललितादा अमुनि खनना तोरनी करिसु लेते वासिगिदमक्ता हिदाकतो साबा हौरगनी अदुम फजरखरनी खननु हाइबनि नंबो अबुंगो इमान हाइबताव खननु खननु हाय ललिता ललिता कदाय लेगे अमदंग चंगो लाउसिगा वा अलुबम सानगे चंगो हाइबनि थबुक थमुनि है बुंगो नाखोनी नंबो ललिता दो मपुरोइबना कौबा ताबदुगा इमुंगदा संगलमी कैदौरगे इपा पाखलना कैनुनि कोइलाव हे लाउरदना लेगाय सरा सनबा मखै कैदौरगे अदु कन्ना कौरिदबो नंगना करिगिनो इगोंदा असुकुबना सिनथीरिबसे इमादा इना हिदाक पिजवैना हाइरगा नंगना पिजेयेना खुम्मगा ngasi इमा मसा ngamdribase हिदाक सादबदगिनि नंग खंगिबा नत्रा अइना इमाना हनबा यादे मतम साना हिदाक पिजवैना ऑफिस चटपा खुदिंगी नंगोंदा हाइरगा नंगना पिजेयेना खुम्मगा हौजि इमान हिदाक अमता सारमद्रिबसे कमाय तौजानो हिदाक मयामदो पुथरो हाइबनी चिंथीबी ओइदबा ngambi करिगिनो नंगना अदुम तौरिबदि असुमना ललितागी मपुरोइबा अदुना ललितादो याम थीना nganglami ललितादो मनुंगदा याम साउनिंगमी मनेम्बोक दुदा मुन्ना खादुना येंगलमी मसी हनुबिसे मसी हाय इबुंगो तोकलोने नंगबो करिसु लेते वाफमसिगिदमक्ता खननुने नोबाइनिबो ललिता तपथो नाखो खननु नाखो हयेंदगी इमादा मतम साना हिदाक पिजद्रबा नंग अइना कैदौ यौ युमसिगा नंग लेगनो सेबा तौनिंद्रदि अइना कयारक हना हाइख्रगे अइगी मासे थवाइनि हाइदना असुमना ललितादो मपुरोइबा दुना याम थीना nganगना सैबिगी मतम खरनली मतुंगदा हाइरिबा ममा अदो अमुक मसादो नुंगाइदुना हिदाक अदो साबा होबदि खर कंखलमी मसानिपा अदो ममा अदो ऑफिस दा लुखिगे हाइरमलगा ऑफिस की दमकता सटखिरमी ललिता अदुदी ममोन फत्तबी मवैबा मरमना अहलोइबी हनुबी अदो यांगना हातोकलबदी
ꯃꯥꯁꯦ ꯋꯥꯏ ꯁꯪꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯈꯪꯒꯅꯤ ꯅꯪꯒꯤ ꯃꯔꯝꯗꯒꯤꯅꯤꯀꯣ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯕꯅꯤ꯫ ꯁꯤꯗꯅꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈ꯭ꯔꯒ ꯋꯥꯏ ꯁꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯔꯝꯗꯒꯤ ꯑꯩꯉꯣꯟꯗ ꯏꯄꯨꯔꯣꯏꯕꯁꯤꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯃꯤꯅꯥꯏꯗꯧꯅ ꯌꯨꯝ ꯑꯁꯤꯒ ꯊꯝꯂꯤꯕꯁꯦ ꯍꯅꯨꯕꯤꯁꯤꯅꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯔꯗꯅ ꯅꯪ ꯈꯪꯒꯅꯤ ꯍꯅꯨꯕꯤ ꯅꯪ꯫ ꯏꯃꯥ ꯉꯁꯤꯗꯤꯅꯦ ꯏꯃꯥ ꯅꯪ ꯏꯔꯨꯖꯕꯤꯒꯦ ꯃꯣꯠꯄꯅ ꯂꯣꯏꯔꯦ ꯅꯁꯥꯗꯣ ꯁꯥꯄꯣꯟ ꯇꯧꯅ ꯅꯁꯥꯗꯣ ꯇꯛꯅꯅꯤ ꯑꯝꯇꯪ ꯂꯨꯖꯊꯣꯛꯄꯤꯒꯦ ꯅꯨꯔꯥꯅ ꯂꯣꯏꯔꯦ ꯅꯁꯥꯗꯣ ꯑꯝꯇꯪ ꯂꯨꯖꯕꯤꯒꯦ ꯏꯃꯥ꯫ ꯀꯔꯤꯅꯣ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯂꯥꯏ ꯁꯤꯔꯖꯥꯠꯅꯣ ꯇꯧꯔꯤꯁꯤꯕꯣ꯫ ꯁꯦ ꯀꯗꯥꯏ ꯑꯩꯅꯦ ꯏꯁꯤꯡ ꯑꯁꯥꯕ ꯁꯥꯍꯜꯂꯝꯂꯕꯅꯤ ꯉꯁꯤꯗꯤꯅꯦ ꯐꯖꯅ ꯑꯝꯇꯪ ꯂꯨꯖꯊꯣꯛꯄꯤꯒꯦ ꯃꯣꯠꯄꯅ ꯂꯣꯏꯔꯦ ꯅꯅꯥꯛ ꯆꯪꯕꯒ ꯖꯥꯠ ꯅꯝꯊꯤꯕꯅ ꯂꯣꯏꯔꯦ ꯑꯝꯇꯪꯅꯦ ꯐꯖꯅ ꯂꯨꯖꯊꯣꯛꯄꯤꯒꯦ꯫ ꯑꯁꯨꯝꯅ ꯂꯂꯤꯇꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯑꯐꯕ ꯁꯥꯁꯤꯟꯅꯗꯨꯅ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯏꯔꯨꯖꯔꯤꯃꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯄꯨꯊꯣꯛꯇꯨꯅ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯂꯨꯖꯔꯝꯃꯤ꯫ ꯃꯣꯠꯄꯅ ꯂꯣꯏꯔꯦ ꯁꯤ ꯃꯣꯠꯄꯅ ꯁꯦ ꯃꯅꯒꯟꯒꯁꯦ ꯀꯔꯤꯅꯣꯅꯦ ꯌꯦꯡꯕ ꯌꯥꯗ꯭ꯔꯤꯅꯦ ꯅꯨꯔꯥꯅ ꯆꯕꯥꯛ ꯀꯦꯂꯤꯁꯦ ꯎꯔꯕ꯭ꯔꯥ꯫ ꯏꯁ ꯃꯃꯧ ꯅꯨꯄꯤꯅ ꯁꯦꯕꯥ ꯇꯧꯕꯤꯗꯔꯦꯅ ꯍꯥꯏꯗꯣꯔꯤꯕꯅꯤꯅꯦ꯫ ꯁꯦ ꯌꯦꯡꯒꯦꯁꯦ ꯃꯣꯠꯄꯅ ꯏꯕꯦꯝꯃ ꯏꯁꯤꯡꯗꯣ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯅꯦ ꯅꯪꯕꯨ ꯈꯔ ꯏꯪꯍꯜꯂꯨꯅꯦ ꯍꯛꯆꯥꯡꯁꯦ ꯁꯣꯜꯂꯕꯅꯤꯅ ꯎꯟꯁꯦ ꯈꯨꯏꯔꯕꯅꯤꯅꯅꯦ ꯑꯁꯥꯕꯗꯣ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ ꯏꯃꯥꯗꯤ ꯏꯁꯤꯡꯗꯣ ꯑꯏꯪꯕ ꯈꯔ ꯂꯩꯔꯕꯗꯤ ꯌꯥꯜꯂꯧꯅꯤ ꯅꯪꯕꯨ꯫ ꯀꯗꯥꯏꯗꯒꯤ ꯁꯥꯔꯒꯦ ꯑꯁꯨꯛ ꯏꯪꯉꯤ ꯏꯁꯤꯡꯁꯤꯕꯨ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯑꯩꯅ ꯇꯧꯕ ꯑꯝꯇꯅꯦ ꯊꯥꯅꯗ꯭ꯔꯕꯅꯤ꯫ ꯁꯥꯗꯦ ꯑꯁꯤꯅꯅꯦ ꯅꯨꯔꯥꯗꯣ ꯆꯕꯥꯛ ꯀꯦꯂꯤꯁꯦ ꯎꯔꯕ꯭ꯔꯥ꯫ ꯀꯩ ꯊꯣꯛꯑꯦꯅ ꯉꯥꯡꯖ ꯁꯥꯔꯤꯕ ꯑꯩꯁꯨ ꯈꯪꯉꯤꯌꯦ꯫ ꯈꯪꯒꯅꯤ ꯍꯅꯨꯕꯤ ꯉꯁꯤꯗꯤ ꯅꯪ ꯅꯆꯥ ꯅꯤꯄꯥꯗ ꯑꯩꯒꯤ ꯃꯔꯝꯗ ꯇꯝꯁꯤꯜꯂꯒ ꯉꯥꯡꯁꯤꯟꯕꯒꯤ ꯅꯪ ꯏꯁꯤꯡ ꯑꯁꯥꯕꯁꯤꯅ ꯍꯦꯛꯇ ꯍꯩꯊꯔꯒꯦ ꯅꯪ꯫ ꯑꯁꯨꯝꯅ ꯂꯂꯤꯇꯥ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯣ ꯂꯨꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯃꯒ ꯇꯧꯁꯤꯟꯅꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨꯗ ꯁꯥꯈ꯭ꯔꯕ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯣ ꯍꯩꯊꯔꯝꯃꯤ꯫ ꯏꯃꯥ ꯁꯤꯔꯦꯅꯦ ꯏꯕꯦꯝꯃ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯃꯥꯕꯨ ꯍꯥꯠꯂꯒꯦꯔꯅꯦ ꯂꯂꯤꯇꯥ ꯏꯃꯥ ꯁꯤꯔꯦꯅꯦ ꯑꯩ ꯅꯪꯕꯨ ꯍꯥꯠꯂꯒꯦꯅ ꯍꯣꯠꯅꯔꯤꯕ꯭ꯔꯥꯅꯦ ꯏꯃꯥ ꯁꯤꯔꯦꯅꯦ ꯂꯂꯤꯇꯥ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯣ ꯂꯂꯤꯇꯥ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨꯅ ꯂꯨꯖꯗꯨꯅ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯈꯪꯂꯕ꯭ꯔꯥ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯅꯪ ꯁꯤꯡꯅꯈꯣꯗꯅ ꯍꯧꯖꯤꯛꯇꯤ ꯏꯔꯨꯖꯕꯗ ꯏꯁꯤꯡ ꯑꯁꯥꯕꯗꯅꯦ ꯈꯪꯗꯅ ꯊꯦꯡꯅ ꯁꯤꯔꯦ ꯍꯥꯏꯕꯗ ꯀꯅꯥꯅꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅꯅꯦ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯄꯥꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯁꯦ ꯈꯪꯉꯕ꯭ꯔꯣ ꯍꯅꯨꯕꯤ꯫ ꯈꯪꯉꯕ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯒꯤ ꯅꯪ ꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯃꯃꯥ ꯁꯤꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯃꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥ ꯑꯗꯨꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯧꯔꯒ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯀꯞꯂꯝꯃꯤ꯫ ꯏꯃꯥ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯁꯤꯡꯈ꯭ꯔꯦꯗꯀꯣ ꯅꯪꯕꯨ ꯀꯔꯤꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯂꯤꯕꯅꯣ ꯏꯃꯥ ꯅꯪꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯈꯤꯔꯝꯃꯤ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯃꯥ ꯑꯗꯣ ꯏꯊꯥ ꯊꯥꯖꯗꯅ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒꯤ ꯃꯥꯡꯗ ꯂꯥꯛꯇꯨꯅ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯁꯅꯥꯊꯣꯏꯕ ꯀꯞꯀꯅꯨ ꯏꯃꯥ ꯂꯩꯅꯤ ꯅꯪꯕꯨ ꯏꯃꯥ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯑꯆꯨꯝꯕꯔꯣ꯫ ꯑꯁꯨꯝꯅ ꯃꯃꯥ ꯑꯗꯨꯅ ꯃꯥꯁꯦ ꯃꯇꯧ ꯀꯔꯝꯅ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕꯅ ꯂꯨꯖꯗꯨꯅ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯇꯝꯂꯝꯂꯒ ꯃꯃꯥ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯤꯍꯥꯠꯄꯤ ꯏꯃꯥꯗꯣ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯇꯝꯃꯣ ꯇꯧ ꯉꯝꯕꯤ ꯅꯪꯅ ꯏꯃꯥꯕꯨ ꯍꯥꯠꯄꯤ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯉꯁꯤꯗꯤ꯫ ꯇꯥꯃꯣ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯅ ꯀꯔꯤꯒꯤ ꯏꯃꯥꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯀꯔꯤꯅꯣ ꯇꯥꯃꯣꯅ ꯉꯁꯤ ꯉꯥꯡꯉꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯁꯨꯛ ꯀꯨꯏꯕꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯍꯥꯟ ꯃꯈꯩ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯅ ꯌꯨꯝ ꯊꯝꯕ ꯅꯠꯇ꯭ꯔꯥ ꯃꯤꯍꯥꯠꯄꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯉꯁꯤꯗꯒꯤ ꯅꯪ ꯅꯁꯥꯒ ꯂꯥꯛꯇꯨꯅ ꯑꯩꯅ ꯁꯣꯔ ꯂꯥꯎ ꯆꯤꯡꯒꯗꯧꯔꯤꯕꯅꯤ ꯆꯠꯁꯤꯜꯂꯛꯑꯣ ꯌꯨꯝ ꯑꯁꯤꯗ ꯅꯪ ꯂꯩꯕ ꯌꯥꯔꯣꯏ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯌꯨꯝ ꯑꯁꯤꯗ ꯅꯪ ꯂꯩꯐꯝ ꯅꯠꯇꯦ ꯏꯃꯥꯕꯨ ꯍꯥꯠꯄꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯊꯝꯃꯣꯏ ꯑꯩ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯁꯅꯥꯊꯣꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯂꯤꯇꯥ ꯑꯗꯣ ꯃꯃꯥ ꯑꯗꯣ ꯍꯥꯠꯂꯤ ꯍꯥꯏꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯂꯂꯤꯇꯥ ꯑꯗꯣ ꯇꯥꯟꯊꯣꯛꯈꯤ꯫